ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯂꯥꯏꯖ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯃꯕꯨꯡ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯕꯨꯡ ꯑꯅꯤꯗꯨꯅ ꯂꯥꯏꯖꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯃꯕꯨꯡ ꯑꯍꯜꯗꯨꯒꯤ ꯃꯃꯤꯡꯅ ꯑꯆꯧ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯝꯕ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯑꯇꯣꯟ ꯀꯧꯔꯝꯃꯤ꯫ ꯑꯆꯧꯒ ꯌꯥꯏꯃꯒꯅ ꯂꯥꯏꯖꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯆꯥꯛ ꯏꯁꯤꯡꯁꯨ ꯃꯕꯨꯡ ꯑꯅꯤꯗꯨꯅ ꯊꯣꯡꯂꯝꯃꯤ꯫ ꯂꯥꯏꯖꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒꯨꯝꯅ ꯀꯦꯅ ꯃꯧꯅ ꯌꯣꯛꯂꯝꯃꯤ꯫ ꯐꯅ ꯇꯥꯡꯂꯕꯁꯨ ꯂꯥꯏꯖꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯕꯨꯡ ꯑꯅꯤꯅ ꯂꯩꯕꯤꯔꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯃꯕꯨꯡ ꯑꯅꯤꯁꯤ ꯃꯆꯤꯡ ꯌꯥꯝꯅ ꯐꯠꯂꯝꯗꯦ, ꯃꯁꯥꯁꯨ ꯌꯥꯝꯅ ꯐꯔꯝꯃꯤ꯫ ꯂꯥꯏꯖꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯅꯨꯄꯥꯁꯤꯡ ꯑꯗꯨꯕꯨ ꯃꯕꯨꯡ ꯑꯅꯤꯅ ꯐꯨꯕꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯝꯗꯦ꯫ ꯂꯥꯏꯖꯒꯤ ꯌꯨꯝꯗꯅꯤ ꯂꯥꯏꯖꯒꯤ ꯃꯇꯥꯔꯣꯏ ꯈꯔ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯍꯩ ꯈꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯤꯃꯤꯆꯥ ꯁꯨꯒꯠꯇꯨꯅ ꯍꯩꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯤꯟꯈ꯭ꯔꯦꯗ, ꯌꯥꯒꯁꯦ ꯂꯣꯏ ꯀꯨꯝꯃꯤ, ꯍꯣꯔꯦꯟꯗꯤ ꯆꯥꯛ ꯆꯥꯕꯒ ꯑꯝꯇ ꯌꯥꯔꯔꯣꯏ꯫ ꯊꯣꯏꯕꯤ ꯃꯤꯃꯤꯆꯥꯗ ꯌꯦꯡꯗꯨꯅ ꯍꯩ ꯆꯥꯔꯒꯕꯨ ꯁꯤꯟꯗꯦ ꯍꯥꯏꯕ꯭ꯔꯣ, ꯃꯁꯤꯗꯤ ꯉꯥꯎꯏꯗꯅ, ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯖ, ꯍꯣꯔꯦꯟꯗꯤ ꯀꯩꯊꯦꯜ ꯆꯠꯂꯨꯁꯦ꯫ ꯅꯪꯗꯤ ꯀꯩꯊꯦꯜꯒꯗꯣ ꯆꯠꯃꯟꯗꯗꯅ ꯀꯩꯊꯦꯜ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯉꯝꯃꯔꯣꯏ꯫ ꯆꯠꯇꯤ ꯌꯥꯝ ꯆꯠꯅꯤꯡꯉꯤ, ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯅ ꯌꯥꯔꯛꯑꯣꯏꯗ ꯊꯣꯏꯕꯤ꯫ ꯅꯣꯏ ꯏꯕꯨꯡ ꯑꯅꯤꯁꯤꯁꯨꯅꯦ, ꯃꯆꯟꯅꯨꯄꯤꯁꯤꯕꯨ ꯁꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯒꯦ ꯍꯥꯏꯔ ꯈꯪꯗꯦ꯫ ꯃꯆꯟꯅꯨꯄꯤ ꯑꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯍꯜꯂꯣꯏꯗꯧꯔꯤ ꯅꯈꯣꯏ ꯅꯕꯨꯡ ꯑꯅꯤꯁꯤꯅ꯫ ꯑꯩꯈꯣꯏ ꯂꯥꯏꯖꯒꯤ ꯃꯁꯛꯁꯦ ꯎꯕꯗ ꯏꯕꯨꯡ ꯑꯅꯤꯅ ꯄꯥꯈꯠꯇꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯈꯣꯏ ꯂꯥꯏꯖꯒꯤ ꯃꯁꯛꯁꯦ ꯎꯕꯗ ꯀꯔꯝꯕ ꯅꯨꯄꯥꯅ ꯉꯥꯎꯔꯣꯏꯗꯣꯏꯅꯣ? ꯑꯩ ꯐꯥꯎꯕ ꯉꯥꯎꯒꯦꯅ ꯇꯧꯔꯀꯥꯟꯁꯤꯗ꯫ ꯂꯥꯏꯖꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯂꯥꯏꯖ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯕꯒꯤ ꯏꯃꯨꯡ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯙꯨꯞ ꯀꯠꯂꯝꯃꯤ꯫ ꯃꯕꯨꯡ ꯑꯅꯤꯗꯨꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯆꯧꯒ ꯑꯇꯣꯟꯒꯗꯨ ꯃꯆꯟꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯂꯥꯏꯖ ꯇꯞꯅ, ꯇꯥꯆꯧ, ꯇꯥꯇꯣꯟ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯑꯆꯧꯅ, ꯏꯆꯟꯇꯣꯝꯕꯤ, ꯉꯁꯤꯗꯤ ꯇꯥꯆꯧꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯐꯪꯉꯤ, ꯁꯦ ꯏꯆꯜꯒꯤ ꯉꯥꯃꯨꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯄꯅꯤ꯫ ꯑꯇꯣꯟꯁꯨ, ꯏꯆꯟꯇꯣꯝꯕꯤ, ꯇꯥꯇꯣꯟ ꯉꯁꯤꯗꯤ ꯁꯦꯜ ꯐꯪꯉꯤ, ꯏꯆꯜꯒꯤ ꯐꯤꯔꯣꯜ ꯂꯩꯔꯛꯄꯅꯤ, ꯁꯦ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯇꯥꯆꯧ, ꯇꯥꯇꯣꯟ, ꯅꯈꯣꯏ ꯑꯅꯤꯅ ꯅꯆꯜꯒꯤꯗꯃꯛ ꯂꯩꯔꯛꯂꯤꯕꯁꯤꯡ ꯑꯁꯦ ꯅꯆꯜꯗꯤ ꯑꯝꯇ ꯄꯥꯝꯖꯗꯦ꯫ ꯑꯆꯧꯅ ꯅꯣꯛꯂꯒ, ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨꯗꯅ, ꯍꯧꯖꯤꯛꯃꯛ ꯇꯥꯆꯧꯅ ꯆꯠꯂꯒ ꯂꯩꯔꯨꯒꯦ꯫ ꯇꯥꯆꯧ, ꯇꯥꯇꯣꯟ, ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏꯌꯦ꯫ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯗꯤ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ꯫ ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯁꯤꯗ ꯏꯊꯣꯝꯇ ꯂꯩꯍꯧꯕꯁꯦ ꯃꯇꯝ ꯂꯦꯟꯐꯝ ꯈꯪꯗꯦ꯫ ꯏꯅꯝꯃ ꯑꯃ ꯂꯩꯗꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯩꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯣ ꯇꯥꯆꯧ, ꯍꯌꯦꯡꯗꯤ ꯊꯣꯏꯕꯤ ꯍꯣꯏꯒ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯏꯆꯟꯇꯣꯝꯕꯤ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯅꯤ, ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩꯕꯅꯤ꯫ ꯄꯥꯕ ꯑꯃꯗꯤ ꯏꯃꯥꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯂꯝꯗꯥꯏꯗ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯑꯇꯣꯟꯅ, ꯅꯪꯅ ꯆꯠꯅꯤꯡꯕ ꯂꯩꯔꯁꯨ ꯇꯥꯆꯧꯒꯔ ꯑꯩꯒꯔ ꯆꯠꯁꯤ, ꯅꯪ ꯅꯇꯣꯝꯇ ꯆꯠꯄꯗꯤ ꯌꯥꯗꯦꯀꯣ ꯏꯆꯟꯇꯣꯝꯕꯤ꯫ ꯑꯇꯣꯟ, ꯏꯆꯟꯁꯤ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯅꯪꯅ ꯈꯔ ꯊꯣꯡꯉꯨ, ꯇꯥꯆꯧꯁꯨ ꯁꯖꯤꯛ ꯑꯃꯨꯛꯇ ꯐꯥꯜꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯑꯇꯣꯟꯁꯨ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤ꯫ ꯑꯆꯧꯁꯨ ꯁꯟꯒꯤ ꯁꯖꯤꯛ ꯀꯛꯄ ꯁꯪꯒꯣꯜ ꯑꯗꯨꯗ ꯆꯪꯈꯤ꯫ ꯂꯥꯏꯖꯗꯨ ꯏꯟꯁꯥꯡ ꯁꯦꯝꯂꯤ꯫ ꯑꯇꯣꯟꯅ, ꯏꯆꯟꯇꯣꯝꯕꯤ, ꯅꯪ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯧꯔꯣ, ꯇꯥꯇꯣꯟ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯇꯥꯇꯣꯟ, ꯄꯣꯊꯥꯃꯟꯗꯅ ꯋꯥꯔꯤ꯫ ꯑꯗꯣ ꯇꯥꯇꯣꯟ, ꯍꯧꯖꯤꯛꯁꯦ ꯊꯔꯣ ꯊꯝꯕꯥꯜ ꯁꯥꯠꯄ ꯃꯇꯝꯂꯥ? ꯃꯥꯅꯤ, ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯟꯇꯣꯝꯕꯤ? ꯑꯗꯨꯗꯤ ꯇꯥꯇꯣꯟ, ꯍꯌꯦꯡ ꯄꯥꯠꯇ ꯆꯠꯂꯒ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯨꯁꯦ, ꯄꯥꯠꯇ ꯆꯠꯇꯕꯁꯨ ꯀꯨꯏꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯁꯤ꯫ ꯂꯥꯏꯖꯗꯨ ꯃꯕꯨꯡꯅ ꯌꯥꯔꯛꯄꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯑꯇꯣꯟꯅ ꯃꯆꯟꯅꯨꯄꯤ ꯂꯥꯏꯖꯕꯨ ꯄꯥꯠ ꯌꯦꯡꯍꯟꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯄꯥꯠꯀꯤ ꯐꯖꯕꯗꯨ ꯎꯕ ꯐꯪꯖꯕꯗ ꯂꯥꯏꯖ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯇꯣꯟꯅ, ꯅꯣꯏꯕꯨ ꯍꯤ ꯇꯣꯡꯅꯤꯡꯕ꯭ꯔꯣ? ꯇꯣꯡꯅꯤꯡꯉꯤ꯫ ꯇꯥꯇꯣꯟ, ꯄꯥꯠꯇꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯎꯁꯤ, ꯊꯝꯆꯦꯠꯁꯨ ꯄꯥꯜꯂꯝꯃꯅꯤ, ꯊꯝꯆꯦꯠꯁꯨ ꯍꯦꯛꯎꯁꯤ꯫ ꯑꯗꯨꯗꯤ ꯇꯥꯇꯣꯟ ꯍꯤ ꯂꯧꯔꯨꯈꯤꯒꯦꯀꯣ, ꯅꯣꯏ ꯑꯅꯤ ꯁꯤꯗ ꯂꯩꯔꯝꯃꯨ꯫ ꯍꯣꯏ ꯇꯥꯇꯣꯟ꯫ ꯑꯇꯣꯟꯗꯨ ꯍꯤ ꯂꯧꯕ ꯆꯠꯈꯤ꯫ ꯂꯥꯏꯖꯒ ꯊꯣꯏꯕꯤꯒꯁꯨ ꯄꯥꯠ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯇꯣꯟꯅ ꯍꯤ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯍꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯄꯥꯠꯇꯒꯤ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯍꯦꯛꯂꯝꯃꯤ꯫ ꯃꯆꯜꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯄꯗꯨ ꯎꯔꯒ ꯑꯇꯣꯟꯗꯨ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯆꯧꯒ ꯑꯇꯣꯟꯒꯁꯨ ꯅꯨꯄꯤ ꯊꯤꯔꯝꯃꯤ꯫ ꯑꯆꯧꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯂꯦꯝꯕꯤ, ꯑꯗꯨꯒ ꯑꯇꯣꯟꯒꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯊꯣꯏꯅꯨ ꯀꯧꯔꯝꯃꯤ꯫ ꯑꯆꯧꯒ ꯑꯇꯣꯟꯒꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯆꯟꯅꯨꯄꯤ ꯂꯥꯏꯖꯕꯨ ꯃꯈꯣꯏꯅ ꯍꯦꯛ ꯄꯣꯛꯄ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯅꯅꯕ ꯍꯥꯏꯔꯝꯃꯤ꯫
ꯂꯦꯝꯕꯤꯒ ꯊꯣꯏꯅꯨꯒꯅꯁꯨ ꯂꯥꯏꯖꯕꯨ ꯃꯈꯣꯏꯅ ꯍꯦꯛ ꯄꯣꯛꯄ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯔꯝꯃꯤ. ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯌꯥꯎꯍꯜꯂꯝꯗꯦ. ꯃꯅꯝꯃ ꯑꯅꯤꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯂꯥꯏꯖꯅ ꯃꯅꯝꯃ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯏꯅꯝꯃ, ꯁꯤꯡꯖꯨ ꯁꯨꯔꯒ ꯆꯥꯁꯤꯔꯥ? ꯅꯪꯕꯨ ꯁꯤꯡꯖꯨ ꯆꯥꯅꯤꯡꯕ꯭ꯔꯥꯅꯦ? ꯆꯥꯅꯤꯡꯉꯦ. ꯏꯅꯝꯍꯜꯒ ꯂꯩꯔꯝꯃꯨꯀꯣ. ꯏꯅꯝꯇꯣꯟ ꯏꯆꯟꯅ ꯆꯥꯅꯅꯕ ꯁꯤꯡꯖꯨ ꯁꯨꯔꯨꯒꯦ. ꯏꯅꯝꯇꯣꯟ, ꯑꯩꯁꯨ ꯁꯤꯡꯖꯨ ꯁꯨꯕꯗꯣ ꯌꯥꯎꯒꯦ. ꯅꯪ ꯌꯥꯎꯕ ꯌꯥꯗꯦ. ꯁꯤꯡꯖꯨ ꯁꯨꯕꯗꯅꯦ ꯅꯈꯨꯠ ꯑꯃꯨꯛ ꯌꯥꯎꯈ꯭ꯔꯗꯤ ꯅꯪ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯅ ꯐꯨꯕ ꯁꯣꯏꯗꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨꯗꯨ ꯁꯤꯡꯖꯨ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ. ꯂꯦꯝꯕꯤꯅ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯂꯥꯏꯖꯥ, ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯗ꯭ꯔꯦ. ꯍꯟꯗꯛꯇꯤ ꯏꯅꯝꯍꯜꯒ ꯆꯥꯛꯀꯧꯕ ꯆꯠꯂꯨꯁꯤ. ꯅꯪꯕꯨ ꯌꯥꯕ꯭ꯔꯣ? ꯂꯥꯏꯖ ꯃꯃꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯥꯛꯀꯧꯕ ꯆꯠꯄ ꯑꯃꯨꯛꯇ ꯐꯪꯂꯝꯗꯦ. ꯃꯅꯝꯍꯜꯅ ꯆꯥꯛꯀꯧꯕ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯍꯣꯏ ꯏꯅꯝꯍꯜ, ꯆꯠꯁꯦ. ꯑꯩꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤ. ꯍꯣꯏ. ꯑꯗꯨꯗꯤ ꯏꯅꯝꯍꯜ ꯅꯪ ꯇꯥꯆꯧꯗ ꯍꯥꯏꯅꯔꯒꯦꯀꯣ. ꯇꯟꯖꯥꯗꯨꯗ ꯊꯣꯏꯅꯨꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ. ꯊꯣꯏꯅꯨꯅ, ꯏꯆꯦ, ꯑꯩꯅꯗꯤ ꯑꯩꯈꯣꯏ ꯂꯥꯏꯖꯁꯦ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯑꯩꯅ ꯄꯨꯒꯦꯅ ꯈꯜꯂꯤꯀꯥꯟꯁꯤꯗ ꯏꯆꯦꯅ ꯍꯟꯗꯣꯛꯈ꯭ꯔꯕ. ꯂꯦꯝꯕꯤ ꯅꯣꯛꯂꯒ, ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕꯁꯤꯗꯤ ꯏꯆꯦꯒ ꯆꯠꯂꯒꯦ. ꯃꯊꯪꯒꯤ ꯆꯥꯛꯀꯧꯕꯗ ꯂꯥꯏꯖꯁꯦ ꯅꯪꯅ ꯄꯨꯔꯒ ꯑꯃꯨꯛ ꯆꯠꯂꯨ. ꯏꯆꯦ, ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯣ ꯏꯆꯦ ꯍꯣꯏꯗ ꯄꯨꯂꯞ ꯆꯠꯂꯁꯤ. ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄꯨꯂꯞ ꯆꯠꯂꯁꯤ. ꯍꯩꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯌꯥꯏꯅꯦ ꯊꯣꯏꯅꯨ. ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕꯁꯨ ꯑꯅꯤꯔꯛ ꯆꯥꯕ ꯐꯪꯉꯅꯤ. ꯗꯈꯤꯅꯥꯁꯨ 2 ꯐꯪꯉꯅꯤ. ꯃꯗꯨꯅ ꯑꯗꯨꯝ ꯐꯔꯦ. ꯂꯥꯏꯖꯗꯨ ꯃꯅꯝꯃ ꯑꯅꯤꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯅꯝꯃ ꯑꯅꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯝꯃꯤ. ꯃꯕꯨꯡ ꯑꯅꯤꯅꯁꯨ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ. ꯃꯕꯨꯡ ꯑꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯜꯒꯒꯤ ꯐꯤꯔꯣꯜ ꯂꯩꯔꯝꯃꯤ. ꯂꯥꯏꯖꯅ, ꯇꯥꯆꯧꯁꯨ ꯇꯥꯇꯣꯟꯁꯨ ꯑꯩꯒꯤ ꯐꯤꯔꯣꯜ ꯂꯣꯏꯅ ꯂꯩꯁꯤꯜꯂꯛꯑꯦ. ꯀꯔꯝꯕ ꯁꯦꯠꯂꯒ ꯆꯠꯇꯣꯏꯕ? ꯂꯦꯝꯕꯤꯅ ꯅꯣꯛꯂꯒ, ꯅꯪ ꯇꯥꯆꯧꯅ ꯂꯩꯔꯛꯄꯗꯨꯅ ꯏꯅꯝꯃꯒꯤ ꯌꯨꯝꯗ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯁꯦꯠꯂꯨ. ꯑꯗꯨꯒ ꯅꯪ ꯇꯥꯇꯣꯟꯅ ꯂꯩꯔꯛꯄꯗꯨꯅ ꯅꯅꯝꯇꯣꯟꯒꯤ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯍꯦꯛ ꯁꯦꯠꯂꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ. ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ. ꯃꯅꯝꯃ ꯑꯅꯤꯒ ꯂꯥꯏꯖꯒ ꯆꯥꯛꯀꯧꯕ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯑꯆꯧꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ. ꯑꯇꯣꯟ ꯃꯌꯥꯝꯕꯒꯤ ꯃꯃꯤꯠꯇꯒꯤ ꯄꯤ ꯑꯗꯨ ꯇꯥꯕ ꯎꯕꯗ, ꯇꯥꯆꯧ, ꯀꯩꯗꯧꯔꯦ ꯀꯞꯄꯗꯤ? ꯌꯥꯏꯃ, ꯏꯆꯜꯅ ꯃꯅꯝꯃ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯁꯤ ꯎꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯗꯣ ꯅꯤꯡꯁꯤꯡꯂꯛꯏ. ꯏꯆꯜꯅ ꯄꯤꯛꯂꯤꯉꯩꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯈꯤꯕꯗꯣ ꯉꯁꯤ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯤ. ꯇꯥꯆꯧ, ꯃꯇꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯏꯆꯜꯕꯨ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗꯦ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯜꯁꯨ ꯃꯅꯝꯃ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯥꯛꯀꯧꯕ ꯆꯠꯄ ꯐꯪꯂꯦꯀꯣ ꯇꯥꯆꯧ. ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯂꯥꯏꯖꯁꯨ ꯃꯅꯝꯃ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯥꯛꯀꯧꯕ ꯆꯠꯂꯝꯃꯤ. ꯂꯥꯏꯖꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯃꯅꯝꯃ ꯑꯅꯤꯒꯤ ꯏꯃꯨꯡꯅꯁꯨ ꯂꯥꯏꯖꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ. ꯅꯣꯡꯃ ꯂꯦꯝꯕꯤꯒ ꯊꯣꯏꯅꯨꯒꯗꯨ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯕ ꯆꯠꯅꯅꯕ ꯇꯧꯔꯝꯃꯤ. ꯃꯗꯨꯗ ꯂꯥꯏꯖꯅ ꯃꯅꯝꯃ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯅꯝꯃ, ꯑꯩꯁꯨ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯕ ꯆꯠꯄꯗꯣ ꯌꯥꯎꯒꯦ. ꯂꯦꯝꯕꯤꯅ, ꯂꯥꯏꯖꯥ, ꯅꯪ ꯌꯥꯎꯕ ꯌꯥꯗꯦ. ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯇꯨꯔꯦꯜꯗ ꯆꯠꯄꯗꯣ ꯅꯪ ꯋꯥꯒꯅꯤ. ꯋꯥꯔꯣꯏ ꯏꯅꯝꯃ, ꯑꯩꯁꯨ ꯂꯥꯛꯀꯦ. ꯊꯣꯏꯅꯨꯅ, ꯂꯥꯏꯖꯥ, ꯏꯅꯝꯃ ꯍꯣꯏ ꯀꯨꯏꯔꯛꯑꯣꯏꯁꯦ. ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯨ. ꯏꯅꯝꯃꯅ ꯍꯜꯂꯛꯑꯒ ꯅꯪꯅ ꯄꯥꯝꯖꯕ ꯁꯤꯡꯖꯨꯗꯣ ꯁꯨꯕꯤꯗꯣꯏꯅꯤ. ꯏꯅꯝꯃ, ꯑꯩ ꯁꯤꯡꯖꯨꯒ ꯑꯝꯇ ꯆꯥꯅꯤꯡꯗꯦ. ꯑꯩꯁꯨ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯕ ꯂꯥꯛꯀꯦꯕ. ꯂꯥꯏꯖꯅ ꯃꯅꯝꯃ ꯑꯅꯤꯗ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯃꯅꯝꯃ ꯑꯅꯤꯁꯨ ꯌꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯕ ꯂꯥꯛꯂꯝꯃꯤ. ꯃꯧ ꯈꯔꯁꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯥꯏꯖꯒ ꯃꯅꯝꯃ ꯑꯅꯤꯒ ꯂꯥꯛꯄꯗꯨ ꯎꯕꯗ, ꯂꯥꯏꯖꯥ, ꯅꯪꯕꯨ ꯅꯅꯝꯃ ꯑꯅꯤꯒ ꯐꯤ ꯁꯨꯕ ꯂꯥꯛꯏꯔꯣ? ꯂꯦꯝꯕꯤꯅ, ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯣ ꯍꯥꯏꯕꯅꯤ. ꯅꯨꯡꯁꯥꯅꯒ ꯁꯥꯕꯁꯤꯗ ꯃꯥꯅ ꯌꯥꯗ꯭ꯔꯗꯨꯅ ꯏꯟꯅꯔꯛꯂꯤꯕꯅꯤ ꯏꯆꯦ. ꯈꯔꯁꯨ ꯄꯨꯊꯣꯛꯀꯗꯕꯅꯤ. ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯕꯗꯤꯅꯦ ꯄꯪꯁꯤꯟꯕꯅꯤ. ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯊꯕꯛ ꯂꯣꯏꯅ ꯍꯩꯖꯤꯟꯒꯗꯕꯅꯤ. ꯂꯥꯏꯖꯥ, ꯎꯔꯨꯝꯁꯤꯗ ꯐꯝꯃꯨ. ꯏꯅꯝꯃ ꯍꯣꯏ ꯐꯤ ꯁꯨꯒꯦꯀꯣ. ꯏꯅꯝꯃ, ꯑꯩꯁꯨ ꯐꯤ ꯁꯨꯕ ꯌꯥꯎꯒꯦ. ꯌꯥꯗꯦ. ꯏꯅꯝꯃ ꯍꯣꯏ ꯑꯗꯨꯝ ꯁꯨꯔꯒꯦ. ꯅꯈꯨꯠꯇꯣ ꯑꯃꯨꯛ ꯄꯣꯛꯀꯅꯤꯀꯣ. ꯄꯣꯛꯑꯣꯏ ꯏꯅꯝꯃ, ꯑꯩꯁꯨ ꯐꯤ ꯁꯨꯕ ꯌꯥꯎꯒꯦ. ꯂꯥꯏꯖꯅ ꯅꯝꯗꯨꯅ ꯐꯤ ꯁꯨꯕ ꯌꯥꯎꯔꯝꯃꯤ. ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ. ꯑꯆꯧꯒ ꯑꯇꯣꯟꯒꯗꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ. ꯑꯆꯧꯒ ꯑꯇꯣꯟꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯕꯥꯅ ꯑꯆꯧꯒ ꯑꯇꯣꯟꯒꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ. ꯑꯆꯧ, ꯑꯇꯣꯟ, ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯨꯄꯤ ꯊꯤꯕꯗꯒꯤ ꯅꯆꯟꯅꯨꯄꯤꯗꯣ ꯀꯩꯝꯇ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕꯔꯣ? ꯑꯆꯧꯒ ꯑꯇꯣꯟꯒ ꯌꯥꯝꯅ ꯉꯛꯅ, ꯀꯩꯗꯧꯔꯒꯦ ꯏꯇꯩꯃ?
Ngasaido laijado manama aniga turilde fi suba lai. Nungsa maraktuda mana fi subado itaimari yengba ngamde. Nakoigi mamangda manama anina laijabu luna taurabasu. Nakoi anina hek yumdagi chatkiba matungda laijado thabak yamna suhalamgadaba male. Thabagi wado tabada achauga atongadu yamna saurame. Achauna itaimana haise sengdi sengeko. Asengbanine itaimana hairibase Thajadraganane nachanupi laiside hek hangu. Achauga atongagi maithongda asawagi mami tabadu uraga thabado mabukningda yamna haraurami. Makoi ani sauna chatkre thaba momonukna haijai. Ngasidi kumhai nungai dauri. Kanade achauga atongana magi nupida lan tawbado amukte yenglugi. Thabasu achauga atongagi matung inarae. Achauga atongadu mayum yobaga magi nupibu kana kaurami. Lembiga thoinugaso imungdagi thoglai. Lembina Moita chao kaidaurage adu kana kauriduba ai imungda thabak tawrubani. Hey aina yumda laitrikanda ichal laijabu nangna thabak suhale ai sichumbra. Kainu moita chao na haiduba aikoi ichal laijabu kari thabak suhalage. Atona magi nupi thoinubu sauna yengduna ngasai ichal laijase turilda fisubu pui hai sichumbra. Thoinuna tapna Moita ton ichal laijana yadaduna pubani. Iche ibani nadi lakano nungsa saina haizabani. Fi subasu yawgano haina haibani. Mana yadabagi yawbani. Adon sauna kari aigi ichal nupibu fi suhale haiba. Asi hairaga atondo magi nupi phuna naba chai thirame. Achauso magi nupibu phugadabagi tawri. Mapalda langnaribadu taraduna laijado imungdagi chenthoraktuna manama anigi mangda leptuna. Achau taton inama ani phuba yaroi. Inama anigi maral nati. Aina inama anida ningai tawbani. Ichan hado haiba indamina namase phugi. Phuba yaroi haibani tachau. Ai leringaida inama anibu kanamtana phuba yaroi. Aton magi nupi thoinuda yengduna. Nang hojik napamda chakhigadabani. Yum masida nang lebi yaroi. Achau so magi nupida. Nang sune yum sida lebi yaroi. Hojumuk napamda chakhigadabani. Tachau taton inama anina yum se thadoktuna chatkibada. Aisu inama anigi matung induna chatkini. Manama anido laijagi wado taraga momon nogli. Noktuna gasu tawine. Asi haraga achauna lamduna lembibu phunanaba tawrami. Laijana mabungbo inthoi. Ai leringaida inama anida kanamtana karimata tawba yaroi. Aina yaroi harisine. Inama anise aigidi imane. Inama anina aibu thabak suhanba amata laite. Aina yawge haiduna yawbani. Tachauga tatongada kanana paulana tamsila ino. Thabak halakpagi lambida itaima thabana hairakpani. Inama thabana hairaga tachauga tatongana hekta laurinine. Inama aikoi tachauga tatongase cha hapoise mina haiba lawbagi. Achauna ichan chak phawdi hapuda tachaudi chara henba ngamdeba. Adudi matungda mina haiba wa lawraga inama anida phuba yaroi. Hoi aikoi mina ngangbo waga amta lawroi. Asi haiduna makhoi punna nokminarami. Nongmalai jado manam masingda hainaraga mata thoibiga mimichaga makhoi ahom singju chaba chatlami. Makhoi ahomna lakpa aduda laipak adugi Rajkumar parina urami. Laijabo ahanba ubaga Rajkumar parina laijabo pamlami. Rajkumar ado sagol thawbado leptuna laijada munna yengduna lairami. Lanmi amana asumna Rajkumar kaidobirage sagol thawba leplabade. Kashitode nakhoi mafam asida ibu ngaiduna lairamu. Asi hairaga Rajkumar parido laija hoina lakliba aduda laklami. Nupi ahum adudi Rajkumar na makhoigi manak aduda lakpadu ubada pakhatlami. Rajkumar laijada yengduna. Secondly, nahaki koloi minglen kari kobage. Laija makok nonna. Rajkumar, ai haki koloi minglen di laija haina kowido. Laija haiba. Mingyam phase. Ado laija, nangbo ahanba uba maktada nangbo aigi taloi oirage haina aina khankre. Nate Rajkumar gi wakhalado onari. Aidi palem panthau sulaitre. Ibungani na palem panthau sakna. Machalaibu chawna na bayok pirakpani. Rajkumar gi ni haibada matik yam chade. Ningthongna khanglabadi nanai nubibu iningthau gi chairak phangani. Madugi damakta nang kisu khalunu. Aina ipa ningthau da haizagani. Athuba matamda aina nakhoi yumda ipa ningthau bu thajarake. Ngasigidi ai chalukige. Asi haram laga Rajkumar ado sagol thoduna chatkirami.
ꯊꯣꯏꯕꯤꯅ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯇꯥ ꯂꯥꯏꯖ, ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯤ꯫ ꯏꯇꯥꯒꯤ ꯂꯥꯏꯕꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯔꯤ꯫ ꯃꯦꯃꯤꯆꯥꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯈ꯭ꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯥꯎꯈꯤꯗꯅꯀꯣ ꯏꯇꯥ꯫ ꯌꯥꯔꯦ ꯅꯈꯣꯏꯁꯨ, ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯒꯨꯝꯂꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃꯅ ꯄꯥꯝꯃꯦ ꯍꯥꯏꯕ꯭ꯔꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯀꯣꯅꯨꯡ ꯌꯧꯕꯒ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯗ ꯂꯥꯏꯖꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯔꯣꯟꯕ ꯃꯤ ꯈꯔ ꯊꯥꯗꯨꯅ ꯂꯥꯏꯖꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯂꯝꯃꯤ꯫ ꯅꯣꯡꯃ ꯌꯥꯝ ꯊꯥꯖꯗꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯏꯖꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯥꯏꯖꯒꯤ ꯃꯕꯨꯡ ꯑꯅꯤꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯆꯧ, ꯅꯤꯡꯊꯧ ꯑꯃꯗ ꯎꯠꯀꯗꯕ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯎꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯂꯥꯏꯔꯕꯒꯤꯗ ꯂꯥꯛꯄꯗꯤ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯖꯒꯅꯤ? ꯏꯅꯤꯡꯊꯧꯒꯤ ꯃꯇꯤꯛ ꯆꯥꯕ ꯐꯤꯗꯥꯁꯨ ꯂꯩꯇꯦ꯫ ꯂꯥꯏꯖ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯅꯍꯥꯛꯀꯤ ꯅꯆꯟꯅꯨꯄꯤꯔꯥ? ꯃꯥꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤ ꯏꯆꯜꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯏꯆꯜ ꯂꯥꯏꯖꯕꯨ ꯍꯪꯕꯕꯨ ꯀꯔꯤꯒꯤꯅꯣ ꯏꯅꯤꯡꯊꯧ? ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯂꯥꯏꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤ ꯂꯥꯏꯖꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒꯤꯗꯃꯛ ꯍꯥꯏꯅꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯣ ꯅꯅꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯏꯅꯤꯡꯊꯧꯅ ꯄꯥꯝꯕꯤꯔꯣꯏꯗ꯭ꯔꯥ? ꯁꯤ ꯈꯛꯇꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯗꯣ ꯌꯨꯝꯗ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ꯫ ꯑꯩꯈꯣꯏꯁꯨ ꯏꯆꯥꯅ ꯑꯍꯥꯟꯕ ꯎꯕꯗ ꯉꯥꯎꯔꯤꯕ ꯅꯨꯄꯤ ꯑꯗꯣ, ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯐꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯀꯧꯊꯣꯛꯆꯔꯛꯀꯦ꯫ ꯑꯆꯧꯅ ꯃꯆꯟꯅꯨꯄꯤ ꯂꯥꯏꯖꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯊꯣꯔꯛꯏ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯤ ꯂꯥꯏꯖꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯗꯅꯤꯗꯅ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯅ ꯉꯥꯎꯔꯤꯁꯤꯗꯤ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ꯫ ꯕꯦꯝꯃꯥ, ꯏꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯅꯥꯛꯁꯤꯗ ꯂꯥꯛꯎ꯫ ꯂꯥꯏꯖꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯥꯒꯤ ꯉꯛꯁꯝꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯅ ꯂꯥꯏꯖꯒꯤ ꯃꯉꯛꯁꯝꯗ ꯁꯤꯖꯟꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯆꯧꯒ ꯑꯇꯣꯟꯒꯗꯨ ꯃꯆꯜꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯒ ꯂꯨꯍꯣꯡꯒꯗꯧꯔꯦ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ ꯈꯟꯕꯗ ꯑꯆꯧꯅ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯍꯤꯡꯖꯔꯝꯂꯕꯗꯤ ꯏꯆꯜꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯇꯥꯕꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯒꯅꯤ꯫ ꯇꯥꯆꯧ, ꯏꯆꯜꯁꯦ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯃꯕꯨꯡ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤꯀꯣ? ꯆꯠꯈ꯭ꯔꯅꯤ꯫ ꯃꯕꯨꯡ ꯑꯅꯤꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒ ꯂꯥꯏꯖꯒꯒꯤ ꯂꯨꯍꯣꯡꯕ ꯑꯗꯨ ꯑꯐꯕ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯈꯔ ꯌꯩꯊꯣꯛꯄꯗ ꯇꯥꯔꯝꯃꯤ꯫ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯖꯒ ꯔꯥꯖꯀꯨꯃꯥꯔꯒ ꯎꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯂꯥꯏꯖꯕꯨ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯂꯥꯏꯖꯒ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒꯁꯨ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯔꯥꯖꯀꯨꯃꯥꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯧꯔꯤ꯫ ꯑꯩꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯅꯤꯡꯉꯤ꯫ ꯂꯥꯏꯖ, ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯕꯨꯗꯤ ꯌꯥꯝ ꯐꯩ꯫ ꯅꯪꯅ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯒꯗꯕ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯒ ꯂꯥꯏꯖꯒꯗꯨ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯍꯧꯔꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯃꯅꯝꯃ ꯑꯅꯤꯒ ꯂꯥꯏꯒꯤ ꯊꯧꯒꯜꯒꯤꯗꯃꯛ ꯍꯔꯥꯎ ꯐꯤꯁꯦꯠ ꯆꯥꯗꯨꯅ ꯂꯥꯏꯕꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯎꯕꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗꯤ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯂꯥꯟꯃꯤ ꯈꯔꯒ ꯂꯥꯏꯖꯅ ꯖꯒꯣꯏ ꯁꯥꯕꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯗꯨ ꯃꯇꯥꯔꯣꯏ ꯀꯌꯥꯒ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯂꯥꯏꯖꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯔꯝꯃꯤ꯫ ꯂꯥꯏꯖꯗꯨ ꯉꯥꯏꯍꯥꯛ ꯖꯒꯣꯏ ꯁꯥꯔꯝꯂꯒ ꯃꯥꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯔꯥꯎꯕꯨꯡ ꯑꯗꯨꯁꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯁꯤꯜꯂꯛꯂꯦ꯫ ꯈꯪꯍꯧꯗꯦ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯕꯤ ꯑꯃꯥꯏꯕꯤ ꯑꯃꯅ ꯈꯪꯍꯧꯗꯅ ꯂꯥꯏ ꯇꯣꯡꯂꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯂꯥꯏꯐꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ꯫ ꯃꯧꯒꯤꯁꯤꯡꯗ ꯆꯟꯗ꯭ꯔꯤ ꯏꯃꯣꯝ ꯑꯣꯏꯔꯤꯕꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯇꯦꯟꯅ ꯇꯝꯂꯛꯂꯦꯗꯣ꯫ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯗ ꯆꯦꯡ ꯍꯩꯗꯨꯅ ꯏꯃꯣꯝ ꯅꯪꯒꯤ ꯅꯄꯨꯟꯁꯤ ꯆꯦꯡꯖꯦꯜꯅꯤ ꯆꯧꯗꯣ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯜ ꯄꯣꯛꯄꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯅꯤꯡꯉꯣꯜ ꯄꯣꯛꯄꯁꯤꯡ ꯑꯗꯨ ꯂꯥꯏꯕꯨꯡꯗ ꯆꯠꯇꯨꯅ ꯆꯦꯡ ꯍꯩꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯎꯁꯤ ꯂꯥꯏꯖꯒꯤ ꯏꯃꯨꯡꯗꯤ ꯇꯥꯔꯝꯗꯦ꯫ ꯂꯥꯏꯖꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯑꯆꯧꯅ ꯃꯥꯏꯕ ꯀꯧꯔꯨꯒꯦ ꯍꯥꯏꯕꯗꯁꯨ ꯂꯥꯏꯖꯅ ꯌꯥꯔꯝꯗꯦ꯫ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯂꯣꯏꯈꯤꯔꯝꯃꯤ꯫
ꯂꯥꯏꯖꯒꯤ ꯑꯅꯥꯕ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯗꯣ ꯆꯥꯎ ꯊꯛꯑꯣ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯑꯆꯧ ꯃꯆꯜꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯆꯜꯕꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯦꯡꯕꯗ ꯈꯪꯂꯦ ꯂꯥꯏꯖ ꯑꯁꯤ ꯀꯨꯏꯅ ꯄꯨꯟꯁꯤꯔꯔꯣꯏ ꯍꯥꯏꯕ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯆꯧꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯆꯧ, ꯅꯪꯒꯤ ꯅꯆꯜꯒꯤ ꯑꯅꯥꯕꯁꯦ ꯂꯥꯌꯦꯡꯕ ꯉꯝꯂꯔꯣꯏꯗꯕ ꯑꯅꯥꯕ ꯑꯃꯅꯤ꯫ ꯅꯆꯜ ꯑꯁꯦ ꯀꯨꯏꯅ ꯄꯨꯟꯁꯤꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯑꯆꯧꯒ ꯑꯇꯣꯟꯒꯗꯣ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯀꯣꯛ ꯊꯛꯇ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯅꯟꯊꯔꯛꯄꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯆꯧꯒ ꯑꯇꯣꯟꯒꯗꯣ ꯊꯃꯣꯏ ꯄꯨꯕ ꯉꯝꯗ ꯀꯞꯂꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯆꯧ, ꯑꯇꯣꯟ, ꯀꯞꯀꯅꯨ꯫ ꯅꯆꯜꯅ ꯇꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯈꯨꯔꯥ, ꯏꯆꯟꯕꯨ ꯀꯟꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯍꯥꯏꯕꯤꯌꯨ ꯈꯨꯔꯥ." "ꯑꯆꯧ, ꯅꯆꯜꯅ ꯅꯥꯔꯤꯕ ꯑꯅꯥꯕꯁꯦ ꯑꯔꯨꯕ ꯑꯣꯏꯕꯅ ꯈꯨꯔꯥꯅ ꯀꯟꯕ ꯉꯝꯂꯔꯣꯏꯅꯦ." ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯍꯤꯗꯥꯛ ꯈꯔ ꯄꯤꯖꯔꯒ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯄꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯂꯥꯏꯖꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯇꯥꯕꯗ ꯂꯩꯐꯝ ꯈꯪꯂꯝꯗꯦ ꯔꯥꯖꯀꯨꯃꯥꯔꯁꯨ ꯂꯥꯏꯖꯒꯤ ꯌꯨꯝꯗ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯅ ꯀꯧꯖꯔꯝꯃꯤ, "ꯂꯥꯏꯖ." ꯂꯥꯏꯖꯁꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯌꯦꯡꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯕꯨ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, "ꯔꯥꯖꯀꯨꯃꯥꯔ, ꯂꯥꯏꯖ, ꯅꯪ ꯅꯥꯗꯨꯅ ꯂꯩꯔꯦ ꯇꯥꯕꯗ ꯑꯩ ꯂꯩꯐꯝ ꯈꯪꯗꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯑꯐꯕ ꯃꯇꯝ ꯂꯦꯞꯂꯕꯅꯤ꯫ ꯅꯪ ꯅꯥꯕ ꯊꯨꯅ ꯐꯔꯣ." ꯂꯥꯏꯖ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ "ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯦ ꯍꯥꯏꯕ? ꯑꯩꯒꯤ ꯑꯅꯥꯕꯁꯤꯕꯨ ꯐꯔꯛꯈꯤꯒꯗ꯭ꯔꯅꯦ?" "ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯑꯩꯅ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯀꯌా ꯀꯧꯗꯨꯅ ꯅꯪꯕꯨ ꯐꯅꯅꯕ ꯌꯦꯡꯍꯟꯒꯅꯤ." "ꯔꯥꯖꯀꯨꯃꯥꯔ, ꯑꯍꯩꯕ ꯑꯃꯥꯏꯕꯤꯀꯌా ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯕꯁꯨ ꯑꯩꯒꯤ ꯑꯅꯥꯕꯁꯤꯗꯤ ꯐꯔꯔꯣꯏ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯦꯞꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯉꯨꯀꯣ." "ꯂꯥꯏꯖ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯅꯪ ꯀꯩꯁꯨ ꯇꯧꯔꯨꯏ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏꯌꯦ ꯂꯥꯏꯖ." ꯂꯥꯏꯖ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯔꯥꯖꯀꯨꯃꯥꯔ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯅꯥꯛ ꯑꯁꯤꯗ ꯅꯪ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯌꯨ." "ꯂꯥꯏꯖ, ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯄꯥꯏꯔꯝꯕ ꯂꯥꯏꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯇꯥꯈꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯄꯥꯈꯠꯅ ꯂꯥꯏꯖꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯇꯥꯈꯤꯗ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯂꯥꯏꯖꯕꯨ ꯀꯧꯔꯒ ꯀꯞꯂꯤꯕ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯒꯤ ꯃꯕꯨꯡ ꯑꯅꯤꯒ ꯃꯅꯝ ꯑꯅꯤꯒꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯆꯧ ꯀꯞꯇꯨꯅ, "ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ, ꯅꯪ ꯅꯕꯨꯡ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯕ꯭ꯔꯣ? ꯏꯆꯜ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯅꯕꯨꯡꯁꯤꯡꯒꯤ ꯅꯥꯛꯇ ꯑꯝꯇꯗꯤ ꯍꯜꯂꯣ, ꯏꯕꯨꯡꯒꯤ ꯏꯕꯦꯝꯃ." ꯑꯇꯣꯟꯁꯨ ꯀꯞꯇꯨꯅ, "ꯏꯆꯜꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ? ꯉꯁꯤꯗꯤ ꯏꯆꯜꯒꯤ ꯃꯥꯏꯊꯣꯡꯁꯦ ꯅꯕꯨꯡ ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦ." ꯃꯅꯝ ꯑꯅꯤꯗꯨꯁꯨ ꯂꯥꯏꯖꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯤ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯒ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯑꯃꯨꯛ ꯅꯣꯛ ꯑꯃꯨꯛ ꯀꯞ ꯇꯧꯔꯝꯃꯤ꯫ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯈꯨꯟ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯅꯔꯛꯇꯨꯅ ꯂꯥꯏꯖꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯀꯞꯂꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯁꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯦꯝꯗꯨꯅ ꯃꯌꯨꯝꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯋꯥꯈꯜ ꯆꯣꯏꯔꯕ ꯑꯃꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯊꯟꯇ ꯀꯟꯅ ꯀꯟꯅ ꯑꯃꯨꯛ ꯅꯣꯛꯂꯝꯃꯤ, ꯑꯃꯨꯛꯁꯨ ꯍꯤꯛ ꯍꯤꯛ ꯀꯞꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤꯒ ꯅꯤꯡꯊꯧꯒꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯕꯤꯗꯤ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯂꯥꯏꯖꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯆꯥꯁꯦ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ꯫ ꯑꯩ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤꯗꯨ ꯀꯞꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯔꯥꯅꯤ, ꯑꯩꯁꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯏꯆꯥꯅ ꯋꯥꯅ ꯂꯦꯟꯕꯁꯦ ꯑꯩꯁꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ꯫ ꯑꯊꯨꯕꯗ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯏꯅꯤꯡꯊꯧ, ꯏꯆꯥꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯕꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯌꯥꯔꯛꯄ ꯌꯥꯔꯛꯇꯕ ꯍꯥꯏꯔꯒ ꯌꯦꯡꯂꯒꯦ."
ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯗ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯕꯨ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨ ꯅꯣꯛꯂꯗꯨꯅ ꯅꯪꯒꯤ ꯅꯆꯥ ꯑꯉꯥꯎꯕꯗꯨꯒꯤꯗꯃꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯖꯁꯤ ꯅꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕ? ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯑꯃꯅ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅ ꯗꯟꯗꯤ ꯑꯗꯨꯃꯗꯤ ꯄꯤꯕꯤꯔꯔꯣꯏ꯫ ꯍꯧꯖꯤꯛꯃꯛ ꯅꯪꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯤꯡꯊꯧꯁꯨ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯇꯨꯅ ꯉꯁꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨ ꯃꯍꯥꯔꯥꯅꯤꯗ ꯇꯝꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯏꯁꯣꯔꯅ ꯀꯔꯤ ꯇꯝꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯗꯨ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯅ ꯂꯥꯏꯖꯕꯨ ꯅꯨꯡꯁꯤꯖꯕꯗꯨ ꯎꯕꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯃꯍꯥꯛꯅ ꯂꯥꯏꯖꯒ ꯁꯛꯃꯥꯟꯅꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯊꯥꯔꯝꯃꯤ꯫ ꯑꯆꯧꯒ ꯑꯇꯣꯟꯒꯁꯨ ꯃꯆꯜ ꯂꯩꯇꯕꯗꯒꯤ ꯅꯣꯛꯄ ꯀꯥꯎꯈ꯭ꯔꯦ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯆꯜꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯁꯦꯜ ꯐꯪꯕ ꯈꯨꯗꯤꯡꯒꯤꯁꯨ ꯃꯆꯜꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜ ꯂꯩꯗꯨꯅ ꯊꯅꯝꯃꯤ꯫ ꯏꯕꯨꯡꯒꯤ ꯂꯥꯏꯖ, ꯏꯆꯜꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡꯗꯣ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ꯫ ꯏꯕꯨꯡꯁꯤꯡꯅ ꯉꯁꯤꯁꯨ ꯅꯪꯒꯤ ꯁꯦꯠꯅꯅꯕ ꯐꯤꯔꯣꯜ ꯂꯩꯔꯛꯂꯤꯑꯦ꯫ ꯏꯕꯨꯡꯁꯤꯡꯒꯤ ꯅꯥꯛꯇ ꯅꯪ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯀꯨ꯫ ꯃꯄꯥꯟꯗꯒꯤ ꯂꯦꯝꯕꯤꯅ ꯑꯆꯧꯒ ꯑꯇꯣꯟꯒꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯑꯆꯧꯒ ꯑꯇꯣꯟꯒꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯃꯆꯟꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯑꯆꯧꯒ ꯑꯇꯣꯟꯒꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯥꯏꯖꯒ ꯁꯛꯃꯥꯟꯅꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯇꯥꯆꯧ, ꯇꯥꯇꯣꯟ, ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯆꯜ ꯂꯥꯏꯖꯒ ꯁꯛꯃꯥꯟꯅꯕꯤꯅꯤ꯫ ꯏꯕꯨꯡꯁꯤꯡꯒꯤ ꯅꯥꯛꯇ ꯂꯩꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯕꯨ ꯅꯈꯣꯏꯒꯤ ꯅꯆꯜ ꯂꯥꯏꯖꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ꯫ ꯑꯆꯧꯗꯨ ꯃꯄꯤ ꯇꯥꯅ ꯀꯞꯂꯒ ꯑꯩꯒꯤ ꯏꯆꯜ ꯂꯥꯏꯖꯅ ꯃꯕꯨꯡ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯆꯜ ꯂꯥꯏꯖꯒ ꯁꯛꯃꯥꯟꯅꯕꯤ ꯏꯆꯜ ꯑꯃ ꯐꯪꯖꯔꯦ꯫ ꯏꯕꯨꯡꯁꯤꯡꯒꯤ ꯅꯥꯛꯇ ꯂꯩꯒꯗꯕꯅꯤ꯫ ꯃꯅꯝꯃ, ꯅꯆꯜꯁꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯨꯅꯦꯍꯦ꯫ ꯃꯅꯝꯃ ꯑꯅꯤꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯥꯏꯖꯒ ꯁꯛꯃꯥꯟꯅꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯂꯥꯏꯖꯒꯤ ꯀꯥꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯁꯨ ꯂꯥꯏꯖꯅ ꯇꯧꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯃꯤ꯫ ꯃꯕꯨꯡ ꯑꯅꯤꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯅ ꯂꯥꯏꯖ ꯍꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤꯒꯁꯨ ꯇꯥꯔꯗꯨꯅ ꯂꯥꯏꯖꯒꯤ ꯃꯌꯨꯝꯗ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯔꯥꯎꯅ ꯂꯥꯏꯖ, ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯑꯕꯣ? ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯨꯀꯣ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯒ ꯂꯥꯏꯖꯒ ꯁꯛꯃꯥꯟꯅꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯅ ꯑꯣꯟꯕ ꯂꯥꯏꯖ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫